ngarang ahing ngang khalawai da kuki militant singna nongmai round kya marum kapsilakre paw asi ngasi nuktil phongba kanglaipak ki maira pawdagi lokhatchabani ngarang numidang pung 8:95 rom taba matamda Nambol police ki manung channa ngang khalawai maning lekai da kuki militant singna nongmai round ni phurong kapsilakre laibak phabadi nongmai kapsilakpa duda asok apanamadi misimina amata yaukhiba leite hairi paw se sina phongba paw ge matung inadi kuki militant singna ngang khalawai maning thangba sarukta leiba khoiren ta nga thai kuki khulromdagi ngang khalawai maning lekai tamna nongmai round yang khairom hena kapsilakhi nongmai kapsilakpa duda LMG gumba afaba makhalgi khulai sing sijinaduna kapsilakpagi khudamsu phangba ngamki nongmai kapsilakpa duda khulngakpa khunja volunteer singna handuna nongmai kapkhiba leite paw asina hai nongmai kapsilakpa duda khunja singna pedabadagi khulngakpa singa maikai adomda sangsinge haina tawbada mafam aduda ngak senabagi leiriba Sikh regiment gi kangbuna silent khonglaga kesper ama thaujilaktuna khunjasingna changsingadaba lambida thachinduna thamki Sikh regiment gi kangbuna jathakhiba thawong atubu khunjasingna pendaba phongdoragli loinana masigi matangda amuk hanna ngarang numidang kuki militant singna nongmai kapsilakhidre adubu ngang khalawai gi maning thangba khoirante khoirenta kanga thai hairiba kuki khulsing asida kuki militant sing khulingduna leire haibagi khudam nongmai kapsilagliba duna mayek sengna takle maduna Manipur lengakna mafam adudagi kuki militant sing takthokpiduna khunjasing leitana lehannaba thabak paikhatpiyo hairi Sugnuda kuki militant singna kapsilakpa pokhai hodaba bom 15 rom ngarang security force ki kangbuna pokhai hankre haukiba February 13 dagi hauna numit 6 ni chumna kuki militant singna khulingduna leiriba lalo phai amadi dongyang rom dagi sugnugi tongan mafam singda nongmai amadi bomna singba kapsenduna landa silakhiba duda pokhai hodraba bom kaya sugnuda leiriba security force ki kangbuna bom expert kangbuga loinana asoyangam yaudana pokhai handuna mangan khre hairi pause sina sugnudagi phangba ge matung inadi ki militant singna kapsilakhiba pokhai haudaba bom singadu sugnu turel manakta tariba maitai khulsing amadi atopa mafam kayadagi phangba ngamkhibani punna pokhai haudaba bom 15 rom oigani bom singadu sugnuda leiriba central amadi state security force ki kangbuna thiba humbagi thabak chathabada phangbadagi ngarang ayuk pung 13 dagi nungtil pung 2 phawbugi manungda pokhai haduna mangan khibani hairi amaromda hojik sugnuda leiriba central amadi state security force ki kangbuna akanba mongda ngak senbagi thabak paikhaliba sibu khunja singna apenba phongdoragli khunja kharana phongdorapagi matungina laloi phai napat amadi dongyanga tainaba sugnugi lambi singda security force ki kangbuna ahing nungtil chupa ngak senbagi thabak hojik leptana chathari yamna laibak thiba thodo ama oiri hairibana hayengdagi haugadawriba state assembly mifam asida kuki lalhaulup singa chathariba suspension of operation su lauthonaba wafam assembly da puthoktuna khanarakpa yai haibagi thajaba leibadagi kuki militant singna hayeng February 19 kumapan amadi mathang tha March ama phawba numit humni asida kuki militant singna sugunu khulda landarakani haba pawama sandorakpadagi sugunuda leiba khunja kayade mipaiba pokpadagi safagadaba mafamda lanjenaduna leire hainaso phongdorakhi